Hi Mia, welcome back to my channel. Ngasi happy Cheiraoba to everyone. Kaliepak ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕꯅ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛꯇ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯕ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯍꯥꯠꯅ ꯆꯩꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯨꯝꯐꯝ ꯈꯥꯐꯝ ꯈꯪꯗꯅ ꯈꯨꯟ ꯉꯥꯛꯄ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯒ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕ ꯉꯝꯃꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯟ ꯏꯆꯦ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯁꯤꯅ ꯈꯨꯟ ꯉꯥꯛꯇꯨꯅ ꯂꯩꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯗ ꯂꯩꯕ ꯉꯝꯃꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯨꯔꯨꯞ ꯃꯁꯦꯟ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕꯗꯒ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯑꯣꯏꯖꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯑꯩ ꯌꯥꯝꯅꯗꯤ ꯎꯠꯆꯔꯛꯑꯔꯣꯏ ꯆꯩꯔꯥꯎꯕꯗ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯄꯣꯠ ꯆꯩꯗꯣ ꯃꯌꯥꯝꯗꯣ ꯐꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯈꯛ ꯍꯥꯏꯕꯗꯤ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯁꯨꯞꯅꯗꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯆꯩꯔꯥꯎꯕꯒꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯐꯪꯗ꯭ꯔꯁꯨ ꯌꯨꯝ ꯌꯨꯝꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩꯌꯦ ꯑꯩꯁꯨ ꯈꯔ ꯑꯉꯝꯕ ꯈꯔ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧꯇꯪ ꯌꯦꯡꯃꯤꯟꯅꯁꯦꯀꯣ. This is the requirement for uti thongba, special dish for Manipur. It's an indigenous dish called uti thongba. Now I'm eating butter. I have soaked the butter over one night. This is the rice. And I'm putting some dal. We have not much best to prepare for Cheiraoba, so whatever I have, I'm going to prepare for God. And I have to add some water. I have to add some water according to request. Yeah, Mangan uti oina tawjare. Today I'm going to prepare pure base curry. Yes, I need to make iromba. I'm going to make iromba. ꯊꯨꯅꯕꯅꯦꯅꯅꯦ ꯊꯕꯛꯁꯦ ꯌꯥꯡꯅꯕꯅꯦꯅ ꯍꯦꯛꯇ ꯀꯩꯅꯣꯁꯦ ꯀꯨꯀꯔꯗ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕꯁꯨ ꯀꯔꯤ ꯆꯥꯛ ꯎꯇꯤꯁꯨ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯅꯥꯀꯨꯞꯄꯤ ꯈꯤꯇꯪꯁꯤꯅ ꯎꯇꯤ ꯁꯣꯛ ꯇꯧꯕꯁꯨ ꯀꯩꯅꯣꯁꯨ ꯁꯤꯖꯤꯟꯅꯒꯦ ꯃꯅꯝꯒꯤ ꯈꯔ ꯁꯤꯖꯤꯟꯅꯒꯦꯅ ꯇꯧꯕꯅꯤꯀꯣ ꯏꯔꯣꯝꯕꯒꯤꯁꯨ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗ ꯍꯧꯕꯅꯤ ꯈꯖꯤꯛ ꯈꯛꯇ ꯍꯧꯕꯅꯤ ꯑꯗꯣ ꯁꯤꯖꯤꯟꯅꯗꯧꯔꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯗꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤ uti soak tawbagi ready da leire.
ꯁꯦꯝꯃ ꯊꯝꯃꯦꯀꯣ